ꯃꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯕꯕꯥꯗꯣ ꯐꯣꯟꯗ ꯑꯔꯨꯕ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯝꯃꯅꯤ ꯅꯅꯥꯎꯒ ꯑꯩꯒꯗꯒꯤ ꯕꯕꯥꯒꯤ ꯐꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯂꯨꯔꯝꯃꯅꯤ ꯑꯗꯨꯒ ꯃꯃꯥꯁꯨ ꯅꯅꯥꯎ ꯏꯕꯥꯅꯤꯗꯒꯤꯗꯤ ꯐꯣꯟꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯅꯅꯥꯎ ꯏꯕꯥꯅꯤꯁꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯦꯝꯃꯗꯨ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯊꯣꯏꯕ ꯈꯨꯡꯒꯪꯗꯒꯤꯅꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯕꯗꯒꯤ ꯁꯍꯔꯗ ꯃꯌꯨꯝ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯃꯣꯂꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯊꯣꯏꯕꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯈꯨꯡꯒꯪꯗ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯗꯨ ꯁꯦꯟꯅꯕꯤꯅꯕ ꯃꯤ ꯂꯩꯇꯦꯅ ꯂꯩꯍꯧꯔꯝꯃꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯊꯣꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯕꯤꯃꯣꯂꯥ ꯍꯌꯦꯡꯅꯤꯀꯣ ꯏꯃꯥꯒ ꯕꯕꯥꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯀꯣ ꯃꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯉꯟꯇꯥ ꯑꯩꯕꯨ ꯍꯧꯗꯣꯔꯛꯎꯀꯣ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯒꯥꯔꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯉꯥꯏꯔꯨꯗꯕ ꯌꯥꯔꯣꯏ ꯍꯣꯏ ꯍꯧꯗꯣꯔꯛꯀꯦ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯃꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯅꯤ ꯈꯟꯖꯔꯤꯕꯅꯤ ꯃꯣꯏꯅ ꯈꯨꯡꯒꯪꯗ ꯂꯩꯔꯒ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯅꯤ ꯅꯪꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯉꯁꯥꯏꯅ ꯑꯩꯅ ꯑꯌꯨꯛ ꯉꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯅꯕꯅ ꯑꯩꯒꯤ ꯐꯣꯟꯗ ꯑꯦꯂꯥꯝꯒ ꯊꯝꯈ꯭ꯔꯕꯅꯤ ꯅꯪꯁꯦ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯁꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯥ ꯑꯅꯤ ꯂꯩꯔꯕꯁꯤꯕꯣ ꯐꯣꯟꯗꯨ ꯉꯥꯛꯇꯪ ꯄꯥꯏꯈꯤꯒꯦ ꯀꯔꯤ ꯀꯔꯤ ꯏ ꯄꯥꯎꯒ ꯂꯩꯖꯥꯠꯅꯣ ꯌꯦꯡꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯃꯣꯂꯥꯗꯨ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯔꯗꯨꯅ ꯍꯤꯞꯊꯈꯤꯔꯝꯃꯤ ꯊꯣꯏꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯊꯪꯅꯕ ꯀꯥꯗ ꯍꯤꯞꯂꯤꯕꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯕꯣꯛꯀ ꯃꯄꯨꯒ ꯅꯣꯡꯉꯥꯟꯕꯒ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯏꯕꯅ ꯃꯃꯥ ꯃꯄꯥ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯌꯧꯔꯛꯂꯦꯗꯅ ꯅꯁꯨ ꯑꯅꯤꯁꯤꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯑꯩ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯨꯈꯤꯒꯦ ꯄꯨꯄꯨ ꯕꯣꯕꯣ ꯅꯣꯏ ꯑꯅꯤ ꯌꯧꯔꯛꯂꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯉꯔꯥꯡꯗꯒꯤ ꯄꯨꯄꯨꯒ ꯕꯣꯕꯣꯒ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯕꯦꯝꯃ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯂꯅꯤ ꯅꯄꯥꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯅꯄꯨꯒ ꯅꯕꯣꯛꯀ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯣ ꯃꯣꯏ ꯄꯨꯂꯞ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯁ꯭ꯀꯨꯜꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯕꯤꯃꯣꯂꯥꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯦꯝ ꯃꯀꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠ ꯐꯣꯟ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯕꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯂꯒ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯆꯥꯒꯗꯕ ꯈꯔ ꯆꯥꯔꯒ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯤ ꯃꯄꯨ ꯃꯕꯣꯛꯀ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯄꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯄꯨꯄꯨ ꯕꯣꯕꯣ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯍꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁ꯭ꯀꯨꯜꯗ ꯍꯣꯝꯋꯥꯔꯛ ꯇꯧꯗꯕꯒꯤ ꯑꯗꯨꯝ ꯐꯨꯏ ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯤꯒꯤ ꯍꯣꯝꯋꯥꯔꯛ ꯇꯧꯗ꯭ꯔꯤꯕ ꯃꯃꯥꯒ ꯕꯕꯥꯒꯅ ꯂꯥꯏꯔꯤꯛ ꯄꯥꯎꯁꯨ ꯍꯥꯏꯗꯦ ꯇꯥꯛꯁꯨ ꯇꯥꯛꯄꯤꯗꯦ ꯕꯕꯥꯁꯨ ꯊꯕꯛ ꯍꯜꯂꯛꯑꯒ ꯋꯥꯏꯌꯦꯅ ꯐꯣꯟ ꯌꯦꯡꯉꯒ ꯑꯗꯨം ꯂꯩꯈꯤꯅꯤ ꯃꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯐꯣꯟ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯇꯥꯛꯅꯕ ꯃꯇꯝ ꯁꯪꯗ꯭ꯔꯕ ꯈꯪꯗꯦ ꯅꯕꯣꯛꯀ ꯑꯩꯒꯅ ꯍꯦꯛ ꯇꯥꯛꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯅꯄꯥ ꯑꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯕꯣꯛꯅ ꯑꯃꯨꯛ ꯇꯥꯛ ꯑꯩꯅ ꯑꯃꯨꯛ ꯇꯥꯛ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯔꯛꯄꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯁꯦ ꯄꯩꯁా ꯑꯃꯠꯇ ꯇꯤꯡꯗꯅ ꯐꯪꯈ꯭ꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯃꯁꯨ ꯑꯅꯤꯗꯨꯕꯨ ꯁꯦꯟꯅꯕꯤꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯝꯋꯥꯔꯛ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯃꯃꯥ 이수 ꯑꯅꯤꯁꯦ ꯐꯖꯅ ꯁꯦꯟꯅꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯕꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯒꯗꯧꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ
मोइगी स्कूल की होमवर्क की खता से अइना चेक तौबदा अमत्ता इथि नुंगाइना तौलमद्रे मपागा ममागा सिना अगांगसिंगसे खरा पिजरगा मफि मरोन फजबा सेलगा इथि नुंगाइना सेनबिदबगी मौंग ओइना उइ अदुगने इबानी खरागा लैथखिसि इमौगा इचागा से खरा सेनरगा फजना मोइना पालिबा युम्बान से यंगसिंदुना सेमदोक्सी होय ऐसु मोय अनिगी मवोंग से यामना नुंगाइते फोन अमममगा यंगनंगदबनासु लोइरबनी असुमना थोइबगी मपाना मसागा ममौगबु सेनबा हौरक्लम्मी हाय मामा नंग अमुक्ता अइगी नाक्ता लाउने वारी सनसी करिनो मोय मपा करी अरुबा वानो इमौसु इसासु थबक चथोखी इमुंगी थबक से खरा लोइसिनबिगे तौबनी ओह नंगीने नंगी थबक तो येंगोय इसु अनी से लोइना मांगनी मपागा ममागा मांगबदै हेंदोक्तना मोय मपाना हारिसबु करिनो इसासे यामना फत्तबदी ओइदेदा मागीबु फोन खरा पाइजबगी वानी थबक चफम थोकपा अदुम चली अदुगा इमौसु इमुंगी थबक इंखा अदुम तौरी होइने मागी थबक चत्ते हाइबा नत्तेने अइना हाइसे येंगो याहौबसु अइखोइना सिदा हेक लाकपदगी नोमता ngana hawgatpasu ude thekna hawgatlaga khara chaboy chadaboy amuk chatkhani amuk halaani phone adum yengaga leidoini imungi mi gaise kari tauri kamai leiri yengwa natti magi thokpani leikhidoise aikoi budi yengsinbidasu yare masa ani sibu nongmata manakta changsillaga lairei laisu paribra masa singse kari tauri haiba phau hanna hek yengdi adugane imo wasisu imungi thabak pudi taweba phone adum yengaga leidoini asimasu ngai hak sangbada masa singse kamdauriga yengba sanate phone yengaunaba hana honai isu anisu mama mapagi matau laudana sak sabada phone yengdadi sakri tawiduni moi mari khak leibasida amana amagi matam pinadre ibanina karigumba khara tawduna semdok haudabadi yararo याम सुमे मोय मपाना हारिदो इसा नुपासिना पैसा मयाम तालेना कैदौना दोइनो मसा सिंगसे मी ओइनबा सेमबा ngamdradi फोन अनि लोइना मांगहलिबसे बाबा नंग असिदी थबक चत्रबो अदुरो बाबा अखोइगी क्लास ने लांगलेन को भी इमानबी अमा यावे मबु याम फतिंगो मागी मपोट कासे अमत्ता सोके याबजा नते मसानुपीना हराउना मपादा वारी साजरमी अदुबो मपादुनदी हन्ना फाव येंगलक्लमदे अमदी वासु अमत्ता खुमलक्लमदे मागी थोकपा फोन येंगदुना लैथोकलमी मपागी मतौदुदा मसानुपीदु कप्पा हौरक्लमी मम्मादा हाइदो उगे बाबा नंग खंगनी इमा इमा बाबा से अइना कौबुसु खुमदे अइने इमानबी लांगलेन की वारी साबदसु करिमत्ता खुमक्ते मा मबुग यामना फत्ते बेमा करिगिनो नंगना अदुगिदमक कपिबबो नपादो मरु ओइबा थबक तौरमगनी अदुगी ओइरमगनी मी मम्माना हारिदो असुंगो ओइरमगनी बाबादो फोन दा अरुबा थबक तौबो ओइरमनी ननावगा आइगदगी बाबागी फोन दा तौरिबा थबक तुने हेना लुरमनी अदुगा ममासु ननाव इबानीदगिदी फोन ने हेना मरु ओइब्रा ननाव इबानी से करिमत्ता कानद्रबा नत्रा असी हारमलगा बेमदो कपना कपना मागी कादा सेंसिनखिरमी मसुना कपगी मखोल दाबदगी मपुगा मबोखसु मसुगी मनाक्ता संगसिलक्तुना करी तौरबगे हंगलम्मी बेमनासु वारी पुंगना मबोका मपुगदा तमलम्मी मसुगी वा तारबा मतुंग छावरबा मपुना मसानुपा थोइबबु कौरक्लम्मी थोइबा 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 मसीगी नुपा मसासे अइना अनिदा अहुमलक कौबबु तादेने हे थोइबा
ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯑꯗꯨꯛ ꯁꯥꯎꯅ ꯀꯧꯔꯤꯗꯨꯕꯣ ꯑꯩꯅ ꯀꯧꯏꯁꯦ ꯇꯥꯗ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯑꯗꯨꯛ ꯁꯥꯎꯅ ꯌꯦꯡꯉꯛꯏꯗꯨꯕꯣ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯀꯔꯤ ꯑꯁꯣꯏꯕꯒ ꯇꯧꯈ꯭ꯔꯒꯦ ꯀꯔꯤ ꯑꯩꯉꯣꯟꯗꯒ ꯍꯪꯒꯠꯂꯒ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ ꯀꯥꯏꯅ ꯍꯪꯉꯛꯄ ꯁꯥꯔꯤꯌꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯏꯁꯨ ꯑꯅꯤꯈꯛ ꯁꯤꯕꯣꯛ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯗꯦ ꯕꯤꯃꯣꯂꯥ ꯅꯪ ꯀꯩꯗꯧꯔꯒ ꯂꯩ ꯑꯉꯥꯡꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯀꯩꯗꯧꯏ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯋꯥꯠꯇꯅꯕ ꯄꯨꯁꯜꯂꯛꯏꯕ ꯅꯠꯇ꯭ꯔꯥ ꯏꯃꯧꯗ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨꯅꯦ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯅꯪꯁꯨꯅꯤ ꯅꯪꯕꯨ ꯅꯣꯡꯃꯇ ꯊꯕꯛ ꯍꯜꯂꯛꯄꯒ ꯅꯆꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯅ ꯀꯧꯕ ꯌꯥꯎꯈ꯭ꯔꯕꯣ ꯅꯆꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯀꯥꯔꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ ꯅꯣꯡꯃꯇ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯇꯥꯛꯏ ꯌꯦꯡꯁꯤꯟꯕ꯭ꯔꯥ ꯅꯪꯕꯣ ꯍꯦꯛ ꯇꯧꯔꯒ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯣꯕꯥꯏꯜꯗꯨꯗ ꯅꯣꯏ ꯑꯅꯤꯃꯛ ꯊꯋꯥꯏ ꯂꯨꯞꯇꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯧ ꯅꯪꯁꯨꯅꯤ ꯐꯣꯟꯗꯨꯗ ꯊꯥꯗꯔꯤꯕ ꯃꯇꯝꯗꯣ ꯅꯆꯥ ꯑꯅꯤꯗꯁꯨ ꯊꯥꯗꯔꯕꯗꯤ ꯅꯆꯥꯁꯤꯡꯁꯦ ꯐꯔꯣꯏꯗ꯭रा ꯅꯣꯏ ꯑꯅꯤꯕꯨ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯐꯥꯎ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯪꯈꯤꯕ ꯌꯥꯎꯕ꯭ꯔꯣ ꯅꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯐꯥꯎ ꯇꯥꯅꯕꯒꯤ ꯃꯇꯝ ꯂꯩꯇꯕꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯃꯄꯥ ꯃꯆꯥ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯐꯒꯠꯈꯤꯗ꯭ꯔꯥ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯒ ꯕꯤꯃꯣꯂꯥꯒꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯕ ꯌꯥꯗꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯔꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯐꯣꯟꯁꯦ ꯌꯥꯝ ꯍꯦꯟꯅ ꯂꯨꯅ ꯂꯧꯗꯨꯅ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯕꯅꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯏꯕꯒ ꯕꯤꯃꯣꯂꯥꯒꯗꯨ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯊꯣꯛꯄꯗꯨ ꯂꯩꯊꯣꯛꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯃꯆꯥꯁꯤꯡꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯔꯝꯃꯤ ꯁꯨꯇꯤꯒꯨꯝꯕ ꯐꯪꯉꯛꯄ ꯃꯇꯝꯗꯅ ꯃꯆꯥꯁꯤꯡꯕꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯀꯣꯏꯕ ꯄꯨꯕꯤꯔꯝꯃꯤ ꯐꯣꯟ ꯄꯥꯏꯔꯕꯁꯨ ꯃꯆꯥꯁꯤꯡꯕꯨ ꯐꯖꯅ ꯇꯨꯝꯍꯜꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯛꯂꯝꯃꯤ